ngasi phongkiba tongan tongan ba manipuri se phongsing amasum thokiba thodo wathoksingdagi maroibi I pausing myamna thamjagi ahanbada huyelan pawdagi lokusaraga phajinkiba khulngakpa manga thadoknaba police station khrada miyam hupna phabiro haiduna thomjankre police station singi gate sing saina pung onthoktuna police na miyam tan khai nongmaina panba yauna yankhairom sokle amaromdana police station anigi OC sing yumsing mai thana bhonaramle amaromdana ngasi Imphal West amasum East District curfew ge thingba komthokre amaromdana police ki thawong si British na Zalian Wala Bagh misam sing nungmaina kaptuna hatkhiba thawdo dugo manaba thawongni hayeng makha taba khongjangi khanana mi pam pangtholagani luptaro amaromdana security personnel sing honjelakpa leptre Kanglo masil gilan tholak padigi hanadagi hona state asida tongan Central Armed Paramilitary Force CPMF amasum army gi masing yamlaba personnel sing honjilaktuna lan asil lephanana ba akan mangak sen gi thabak lokhalagli hairagasu makhatana Manipur mapan gi force sing honjilak leptre ngasi su nungthulpung aniga minute 13 rom tarak par Indian Air Force ki Airbus amana West Bengal gi Bagadogradi BSF ki samaga hundraga mga suba battalion gi E company gi personnel yang nipan samaga maudraga mga suba battalion gi C company gi personnel yang tru amasum TAC headquarter gi personnel taragom do Imphal airport tamna pusilaki hari tha sigi taraga taruki numidang de khulnga ko saluraga halakpa miyoi mangabu kongbagi mitei mai high school manaki mafum amadigi police na fazan kibigi mayok to makhoi bu condition amati yaudana thadokadabani haina makatana demand tawruduna ngasi miyamna police station singda makhoi bu phabiro haina thamjingkhre tha sigi taraga nipan ge hinungyai digi ngasi hinungyai phawbu Manipur pumbra pungni fugo nipan gi ban chatakhrabasu lengana makhoi mangabu thadoroktabadagi Langthabal Kendra Clubs Coordinating Committee yauna tongan lupsing ngarang numidang wairam laukthokibagi matungina ngasi nungthil pung ama tarakpadagi tongan police station sing da yamlaba Nupisingga yauna miyamna thomjinduna makhoi bu su phabiro haibigi akan makhongjang sangsingki police station kharagi personnel sing makhoi gi gate singbu saina pung onthoktuna miyam tankhaina ba tear gas smoke bomb rubber bullet khaktanatana nongmai phabu kablakpadagi nongmai maruna panma miyeni yauna yankhairom soktuna hospital singda lekana khre yamlaba miyamna khulngak sing condition amata yauduna thadorakadabani haibigi demand tawraduna makhoi busu phajin bero haiduna ngasi thomjilakhiba police station singi manung singjamai porompat idilbung wangoi mayang Imphal Kaksing wangu yaripo nangpok singmai laisang them andro Bisnupur na singba police station sing yauri police station sing tamna phabiro hana thomjilakhiba yamlaba miyambu police station sing adugi officer yauna personal sing amasum rapid action force ki yamlaba personal sing kusamnaduna tankhai tuna control tona bo hona bada police station sing adugi gate sing asauba saina pung sing onthoki ngasigi yamlaba miyamgi khongjang adu numidang athingba phawbada leptana sathrakpadigi punna miyoi yankhairom sokibagi manungda Kanjipurigi namairakpa mairaba saikun ngamathoi apokpa en boisagi maida nongmai maruna panki mak singjamai police station tamna thomjilakhiba miyamgi marakta yawkhibani Irilbung police station da thomjinkhibadana porampat thawan thapa lekaidigi sagrakum tomba saikun gomdoi kawba naha ama khaurida rubber bullet oiramgani thajaba nongmai maru amana panduna soki Numidang phawbada leptuna thomjilakhiba miyamgi khongjang asida soklaba miyo yankhairongi manungda rims tamanga jenims ta kuntraga nithoi ka wagi PIC da taruk pukhatuna lekanaki aduba phibam luna soktaba singdi ahan leng piraba matungda discharge tawnabu yawki solaba singi manungda ras ministry da lekanaki basingna pisum oinam lekaidigi o Tokyo Saitaraga Nipan Hauraibi Mayol lekaidigi Yandremam angamba saikunga tred idilbungdagi huirom ebeta sahi Nifugonipan Hauraibi Mayol lekaidigi Yandrembam pakpi sahi yankhai Osekondigi Sansam Arvin sai kuntraga taruk Osekon Kunaudigi Moirangthim Rani sai nifuga mga yawki Soklaba miyoi singa si idilbung amasum singjamai PS tamna thomjilakpar yawki bisingni Bisnupur Police Station asu district asigi tongan mafamdagi lakhiba maira pai bisingna thomjilaktuna makoibu phabiro haki thomjilakhiba miyam adubu SP K Megasandrana lusingba additional SP amasum Bisnupur gi OC yawba nupi police amadi SSB yauna police station mamang thalaga thamki khongjang asida saruk yakhibi apunba nupi lu Bisnupur gi president L Pramona phungdokibida Mama singna hingliba simasa singi damaktani haibis kawgono phaduna thamjilakliba volunteer manga condition amata yaudana thadokadabna ki loina sipai singna langa o misam phab punba tawgono Home Minister Amit Shah na maira pai bisung numit 30 dang lambi de thokon gano lalu shinna bo khona gi hari bisi yaning de
Maki wafam asi akan mamong na kandem tawi. Irang asi asum sa tharag labadi ahum suba nupilaw tholakani haibis state ama the center ki lengak pai riba singna khangsilop. Khulngak sa riba isa singbu terrorist kumba uba yaning daiki. Khongjang asi ka mana na Moirang police station asi yamlaba miyam na thomjilak tu na makoi bu fabiro haidana protest toki. Porongpat police station tamna thomjina rakhiba miyamba police amasum RF ki personal singna tear gas mog bomb da hendorak tuna. Rubber bullet amadi nomoi maru sing kap tan khaira pigi pau lobu saluba Imphal Free Press ki nupi paumi ama oi thangbu khutta nung na pan madagi shokhi Kaksing district ki oina kaksing apunba imalok ki lusing bi yang khairomna makoibu phabiro haina police station tamna thomjilaki makoibu nupi police yauna yamna ba police personal singna thinki nakalani gi marak minute tararo mukna rabutung no police ta nupi singa du butang khai adumena ma khongjang asida saruk yara kibi thaumi emana phongdorak pada me ahum digi Kuki militant singna mitei misa miyam na ot pigi thawasi khangmadu woman kre asukui rabirang si center amasum state lenga na lushinduna tang dulai tana ba hona bida ba thong yamna penre ai khoi gi khulngak sa ribi sa singbo police na phajin bigi thawong si yaningde makoi bu condition amata yawduna thadorakada bana ke atopa pawmana Delhi da leirakliba BJP ki MLA sing Prime Minister unana bahaijakraba matung MLA mari halakre Manipur thokli bilan state amasum union lengangna khamlaktabadigi tha mari surakpa tha sigi ahumna saponglakiba youth of Manipur na thamlakpa warep singda masana ayaba piraduna union lenga ki lusing singa unaduna takshinabagi damak tha sigi taraga humdoida Delhi da sakhiba duga tha sigi taraga mapanda Prime Minister unanaba matam pibinaba PMO da ayibsi role pishilinga gi serakta si BJP ki minister ama yaun MLA mari halakre ngasi halakraba sing education amasum law and legislative affairs minister TS Basanta Kumar MLA singda S Rajan SKB amasum SS Olisni makhoi mari gi manungda SKB na Air India ki flight number 9783 da laklaga atopa ohumna Indigo ki flight number 68876 ta punna halakmina khibani makoina halakhiba si Prime Minister unanaba se pishin khrabasu ayaba pirakla roi haibigi ingit phangmadagi ra haibasu khangmangamdre amarumdana Minister Awangbo Newmaibu NPF Manipur gi amunghana president khankre Tongan be administrative unit semlakpada naga gi lamsing sokpayaroi Manipur gi irang popi thaba masum drug trafficker sing na thon mani awangbo Newmai BJP na lusing lakliba Manipur lengar sagotro lakliba naga people's friends NPF ki Manipur state unit ki thangna na president anira oirakliba Manipur lenga ki minister awangbo Newmai bu amuhana party sigi state unit sigi ahumlak suboina president khankhiba loina Manipur Tongan administrative unit amagi thaurang torakpada naga ki lamsing sokpayaro haina amuhana phongtokre ngasi Kohima da leiba NPF central office ta pangdokiba mifama madam mapu NPF Manipur State Unit ki oina ahumlak suba tam gi president khangibne maakna pharmacy mathangi kumja English ngani ga kunga mari dagi English ngani ga kunga ni pan phawba puraga nari maakpu pharmacy punabagi dama amuhana khankibata natana party si anobo office bearer singadu NPF ki general secretary su oiriba MLA Asumbemo ki kona wasaklokeri Tharamasiga madi lainana maakna phongdokhibada NPF Manipur unit ki maikei digi Manipur Tongan administrative unit amagidama makalamatagi tharang torakpada naga gi lamsing sokloidabani amasum hairiba thaurang asi tawraktringai gi mamangna naga singa khannaramgadabani hakip loinana naga peace process ki solution asi framework agreement yumpham oiduna purakadabani hakip mana makha tana phongdokhibada haujuk Manipur da oiriba phiba masi atopa leibak singdagi immigrant sing changsilakpadagi ohelakibani Manipur gi mi sing amasum khul masingda mauksa manadaba mongda hengalakle haiba loinana popi pambi thaba sing amasum illegal drug lalonba singna ngasigi Manipur gi irang si thokon banaki loinana naga MLA amatana Manipur gi integrity gi matana sagatpa sirol amata khuyek pi khiplaite maramasina masigi matana tarakhiba sar sing yumpham yawdabani hanese sengdokhiari Makasa tarakpoina to perform Assam ki Minister Himanta Biswa Sharma gi mathakta opposition leader na police ta FIR file tokre Madhya Pradesh ki pangthokadariba assembly election ki campaign BJP gi star campaigner am oiriba Assam ki Minister Himanta Biswa Sharma na ngarang state gi Bidisha district pangthokiba election gi Jan Asibat rally da sarugyara phongdokiba wafam singi manungda hanagi Congress president oirambaduna tana house parliament ki member oiriba Sonia Gandhi gi mayum leiriba New Delhi gi tara Janphat asibu mai thagadabne habigi wafam yauna fajadaba oiba ta phongdoki habigi charge ta maki mathata police ta FIR ma file torakre FIR si house Assam legislative assembly da opposition leader oiriba MLA Debabrata Saikiana complainant oiduna file torakibane
ngarang numidang pung mapalom tarakpada complainant asina Chief Minister Himanta Biswa Sarma gi mathakta file tawrakhiba FIR adu Assam gi Sibasagar district ki Nazira Model Police Station gi officer in charge ta hakthengan khusna ki amasum police ki makeri gi su complaint report adu official oina receive tawkhi hadi lamai ani panba complaint report aduda Congress lusingbi Sonia Gandhi bu Chief Minister Himanta Biswa Sarma na hakthengan attack tawda natana ma ki tung inbasingda ka hen mathabuk sathana ba insil habigi charge tawkheni su pawch da phongdorakli atopa pawmana yumgi mang takraba posak singadu amuhana hanjinana ba honabada awaba ma adumak oiragani hakthenna ba pawdam Susampur gi khunjama Kuki singna yumai thakiba madi lanjinarkiba matamna thengnakiba awaba mayam adu ningsing lugudu yamna nuaite ngasisu tumpham chafam khangdra leidi yumgi posak punamak mang takrabanina madu amu hanjinana ba honaba haibse awaba ma ama aduma oiragani maram maduna lengana awaba taraba lanjinaragluba miyoi singi khanbiduna awaba pulam singasi खरखक ओइरबस कोक पंगमना बलेंगा की थबक मसा अमम तो ओइरबस पिहनिंगे हाइना सुसामपुर की लंजेनरक तुन हौजी हौजिक पोकमिनबा मनाउ नुपागी थमना पोपिदा लेबा युमन संजफम लौदुन लेदिबा मोइरांग थेम रमेश सै खुमफुगनि थोइना फुंदुरकली सै क्या रमेश सुसामपुर की बेंगनोम दा लेरखी मदुगी मतुंग सही अनिमुकी ममांगदगी सुसामपुर की ngathal अमुक लाक्तुन लेखी माकी मसानुपी अमदि मसानुपा अमगसु लेदि थमना पोकपिदा माकी लोइनबिग लोइनना मनाउनुपागी थमना पोकपिदा लेबि युमदा हौजे हौजिक संजपम लौदुना लेदिबा मोइरांग थिम रमेश न मखाताना पॉक्सी इस फुंदोखिबिदा सै सिगी हौकिबा मे अहुंगी नुमिदांग वाइरम अदु ngathal maru mapang wari sanaduna leiringai da Kuki singna yumai thaba numai kapsin ba horakle haiba pauta badiki yumda loizaba sankunadu laukshinana ba yamna kana honari san ahum karaktabadigi amuk koi thi rubu matamda lampakta san ahum du lerambadigi laukshinana bu honaringai sairakta singmi kharanadi kari su tawroi habiraki aduba yumda sangduna nupi danga sidi irang asi mongo matawi sak yamna thuna thong haramlaga khul adura leminari ba mitei singa karam tawgun haina khanaki मे अहुम अदुगी नुमिदांग वैरम पुंग तरेरोम तरकपा दु वाइद कुकी सिंग अदुना मथंग मथंग सरुदा मै थारगा मै समदुना युमदा लंगसिन युम मै थाबा रखि मदुदगी थावाई हिंगना बहाइदुना अतोप युम मै थादबा अमदा सेंसिनदुना मितै सिंग पुना लोलगा नुंगान मा फावला मिनखि युम मै थाबदुदा युमदा लोइजबा यामलबा येनगनु सनकुन अदुमक लेहौरे अयहाकना यामना लुना तौजब नुंगसिरबु हुइ एनि अमगसु सुसामपुर अदुमक लेहौरे युमै थाबा होरकिबा अदु अइखोइना खरा लापना लैबा युम अमदिग अदुमक उबा फंखि युमै थाबदुदा युमदा लेहौरिबा चाथोंग ग्यास सिंग अदु सुमथंग मथंग पोखाइरकपा अदुना बोम पोखाइबिगि पंखा ओइखि कुकी सिंग अदुना युमै थाबदुदा लौ सामदुना यामना वाना लोकसभा फावबोट यांखैरोमसु यावखिबदा नतना युम अमगी लैजबा पोसा खुदिंगमकसु यावख्रे हौजि हाकि लैरिबा पोसक हाइरबदि सेलकपदा लौखांग फुरिट अमदि खंग्राव सिक मंगाइरे थोख्रिबा थौदो अदु तसेंगना हाइरबदा मंगुमा थौदो अमनि थौदो अदु यामना नुंगाइतबा थौदोनि अमोहना थोअनिंगदि युममै साखिबा द यावखिबा पोसकसिंग अदु अमुक लैसिनना बहोना बाहाइबसि सेंथोक लंबी लैत्रबनिना अमदि थबक सुंफम नोमफम खंद्रबनिना यामना अरुबा मोइरगनि युमगी लैजरिबा पोसकसिंग अदु सही क्या संगना तमना अंगम ओइना लैसिनजरकपनि अयहाकी नुपिगिसु लैजबा यामदबा सना लुपा पुनमक पुरप नंगहौद्रे मैना साकपद यावख्रबरा अमदि कुकी सिंग अदुना पुबिख्रबरा हाइबसु खंद्रे मथंगी नुमित मे मरि नुंगालबा मतुंगदा अयुकी अंगनबा मतमदा अंगांग खरा युमना सत्तुना आधार कार्ड ना सिंगबा डॉक्यूमेंट सिंग लरुनबा थारुबा मतमदा युम अदुदि उट ओनदुना लेरमले ओइरमलिबा फिबा मदुदा खुल असिदा लैरबदि सोइदना थवाइ मांगबा तारे हैना खनदुना लैमिनरिबा मितै सिंग अदुगु लोइनना साफगदबा मफम अमा येंगलगा लैनबा थोलकपा मतमदा कुकी सिंग अदुना माइना थदोपिख्रबा इसाइसागी युम सिंग अदु उरुबदा मितगी पि तानखिबा खंगदे अदुबु करिसु पाइ लैतना कुकी सिंग मै थदोपिख्रबा युम अदु येंगदुना लंजेलकपा हाइबदोइखि सेलकपा मतमदा युम क्या योरकपदा आइगी नुंगसिरबा यामना लुना तौजबो हुइ अनि एदु युमलोमदो ओइना अदुमक युमलोमदो ओइना अदुमक सेंसनखिबना मखुइ अनिदु मै थदोपिख्रबा युमदुदा अदुमक लेहौरे आइना हुइ अनिदुसु पुरकनाबा होनागे खन्दुना युमना संगदुना हुइ अनिदुबु काउथोकनाबा होनाखि अदुबु सत्नरिबा मिते इसल इनाउ सिंग अदुना संगलुरनु थेंगरे तलासिदा कुकी सिंग अदु अमुक लाक्लाबदि करि ओइगनि खंगदि हाइन अमुक वखल खलकपदिगी युमदा अदुमक संगलमदना मखोइ अनिदुबुसु थादोकलमलगा अदुमक थवाइ नुंगाइता सलखरे हौजि हुइ अनिदु हिंगलमखिगदरा नदरगन सिरमलगदरा हाइबा खंगरे मदुगी मनुंग सुसामपुरगी BSF की कैम्प नुमित खरनी लेरखी लैरिबा कैम्प अदुदसु मी यमनखिबना मदि लैफमसु यामना नतै सादबा ओइबता नतना तुमफम लैतबना लैमाइदा फी थादुना अहिंग कया येरखी लांजेनरक हाइबदु ओइरबनि खलगा
हाउ हाउतबा पामदबा अदुमक चाफम थकफम खंगदना नुमित खरने दु लेंखि केम अदुदा अपिक अपिक पोकपदा ngairiba angang mayam amasu yawbana laiminariba punama adu yamna wana lenki haujiksu punama adu ningsinglubada thamo yamna waba haibdu hoi ayhangna manipur asiguma thaudo asi amuhanna thoktuna ba sakhatpagi lambi mangjil thana satpangamna ba manipur gi apunbi saktam kehandana singamadi tam haiba lehandana manipur haibisi amatani haina punna hingminaba yanaba policy program simaningi loinana laiminariba purup singbu khaibung tahaliba tangdu leitadaba leinaba asan mamiyeng thamduna thabak to honingi haina su mangna makhatana pauksi isigi kuthangna phongdorakhi Makasa tarak po na to papawamna khulngak pasing Leiramdradi Assam Riffles amadi Kuki Nupisingga Nahanna Imphal Mayol jagoi saminaram lagni sobita khulngak pasaluba miyoi mangabu halakpada phajan kibagi mayokta ngasi Kwakaithal police outpost thomjindana kongjang sangjing kraina Kwakaithal apun mamaira paibelup KAMPL gi president sawum sobitan thadorpa sirul amana phongdorakli ngasi lamda masida palibi lenga se center na thamba hanglai ga samhanare Marul thoktre mana pangle mapuk sial singna mamale baki tamak song thok ngamdre khwaidigi son berlenga haibadu manipur ki lenga asini migi yaka yengmagi matha oidre miyam ga punna leminabagi matam oide na khogi phammadu piba phamnate lan sikana na haurai aikhoi ngasi phaw lan tawtri ngak thok khaktani aikhoi na tawribisi hauji aikhoi na leiribu khulasi ngak tibi isa singna pal ngak padagi aikhoi ngasi khulasida leibu phanglibani natrabadi khoirambal kaithil koki militants huran masingna pasingkra khulngakpa maira paibisingna ahing mingsel khangduna ayuk nungtil thoklamdraba Assam Riffles amadi Kuki Nupisingga jagoi sadur lami sorok salamgani karigi ngasigi lenga sina khangsinadribu usinadribano ngasidi misa miyam khulai paidaba aikhoi ware loinama fapiro lenga ki commissioner oiribisingasu singnadana thokpiro iramdam imalaiba ki tamuk sap manana khongba amato ina leminasi Supam nompham khangdraba mayum meke leijadraba kya gi thamoibu aikhoina manu hutna ominasi Sanaba kharada mating pangbana makoi apian moigadra isilinaw punamak thokpirau tangjaramba khuinaw masa chauhon khiba minungsi ulubigi mahina aikhoigi phampham munana bu honaraglibisi aikoi apunmagi pangalna makoibu maru phongna phuktoklasi mami phawba tadana ba lapna tandokrasi yelomi aikhoigi lamdi yetum matona pakpa leirama phawba piro haiki ngasigi khongjang adura aikhoigi apunbigi saktam kaibi yaro aini kaina sangliba mi top thingmuga loinana hana leiribising maram namda halankho long live manipur lan ngak thokpadana tana haujikti lan thengnaduna manipur manunu Kuki lehalagumsi kokina lokshile haribu lamsing aikoi punna lokshin minasi habu kholau sing lauduna khongjang sangsangkhe amaramdana kumja english singani ga nipana su Kuki singna lam amadi quarter sing munki advisor More the Family Welfare Department and Doctor Urban Nurse Line of Quarter Kulum Saban Wearable Slangan Yingsin Bidavadi Kumza English Singani Nipan Lamamadi Quarter Punamad Kuki Community Singamundiki Doctor Amadi Nursingna Line of Sakiba Quarter Singado More 1 number 9 the Leveni Lamadu Sarana Acre 1.5 Muksaw Hena Miti Council Morigi Advisor Nita Kongzam Polindrogi Cyril Amana Fundrokli Mitai community na moreda mapan fana palingi kumza English nga magsamapan ga Marfuga mapan gi December ani dagi patapi bauke loinana more hospital sana bagi damakta mitai community na matamadugi health director da gift tawduna lamdune tawkibani hauzu phawbud mitai na Manipur lengakta asobun lamani katkiba lekre adobu lebak thibadi kumza English nga magsamapan ga maudra ga nipana director health ta mitai shina sinaki ba pata do mangkre hana phongdorakhi lam kathok liba more da liba mitai shina mamangsa English nga ni kungani thuri satuna health director ga unaru budasu thoina ikai khumna polakide athubuda pata lokshinana ba CM na yathang pibiyo haike Makasa tarak po na to papawamana sanaleba pauksi digi lokosaraga Susampur gi mapam krada pungkun gamari mobile internet yahalamagi explanation call tokre Manipur thokliba wathogasina maram oiraga hokiba me ahum digi ngasi fawbri state sinba tuna mobile internet service thingjenduno leiringi serasida Susampur district ke hek tainana leidiba Bisnupur district ki fogaksaw ikai mamang lekai area da Airtel gi mobile data service siznaba yahalamle Mafam asida internet service yari basi Susampur district ki manungsana leiba mafam da khinba Airtel gi mobile tower da internet service pibadigi mafam asida su network phangla poigani mamang na Susampur da internet service pirambagi home department na fagatna rakhiba leikrabani haina mafam aduwagi khunjasna paumisna phongdoknarakli
Chusanpur district tainaba mafam asida ngarang numidang wairam pung mangaram tarakpadagi mobile internet service phangle haba pau tabadagi paumi kangbu omna ngasi ek mafam adu sangsilubada Airtel gi sim seasonaba smart mobile phone khudima mobile data internet service phangdunu leramki ningsingba yabali sai sigi me ahumdagi Manipur pumbada internet mobile data service thingzinduna lakibadu tuan mesingi district khara mobile data internet service phangal luhaiduna lenga ki mari leinabasingda singi CSO kharana demand tawduna lakiba lekre maru oina Wi-Fi broadband singamadi government gi official sing priority basis ta whitelist tawbagi thabak hauji satharibani aduga matau kramna Chusanpur district open hoina Airtel company na mobile data thadolaklibano haibashini mobile data service seasonaba phangluraba fogakso ikhaidigi case boy ko bukhunja man permission hai mobile data service ase ngarang numidang wairam pung mangarom tarakpada khanglakpani mobile data on tawduna laikhiba laikai sik Airtel sim seasonaba naha kharana ngarangi hairiba pungja do waita mobile da social media oidiba Facebook amadi WhatsApp ta notification lakothinaki matamadu mobile data service yare have khanlaki madurigi makoina thangnaba khulsingda leiba miyisna phone tawdun mobile data service yabra hanubada atop khulsingda di yaramdabani aduga fogak saw ikhai mamang lekai mapum khrat yadun leibani asuguma thawong asi misang mikhai naiba nakal namate yengma thawong ni haina lodaba ngamde karigum mobile data service asi thaba tarabdi Manipur pumada thabiyo atai singi district singa mari tambaki mitaina namna tab district singda mobile data service thingduna thamlaga Chusanpur district khakta mobile internet data service pangan bai bisi Kuki singna taliba separate administration Kuki len haiba demand si Manipur gi miyam khangalamdana central government natragana Manipur government na loan pi khrabra haibigi singnaba miyam da leide Kuki singna maite gi khul singda landarang pau phaunabigi anaubu lalong silibra haibigi singnaba leiraki paumi singna internet service adu asumbara yengnabagi dama Airtel sim haptuna sangyeng tawbada tasengna internet service phamangamki loinana internet service amu nungairakta matamda VPN on taruga sizinaba matamda 2 Mbps dagi 3 Mbps yauna khongsat yang sizinaba yaki haidi nakalamoramna Chusanpur gi mafam khra mobile internet yahalamli basi da Manipur lenga ki home department na Airtel company da explanation call kokre Manipur lenga ki home commissioner Tiranjina Airtel Manipur gi chief technical officer Assis Bansal da thabastirolaman hai Manipur thoklibiran sina maram oiraga internet service thingzinduna lakpadagi service providers in the internet pidana ba kyara khanna khanganduna lakibane adubo lengakna thamliba akanba yathangasi gi mayok Airtel na on whitelist tawdaba number singda internet service pirambasi yamna asoba asoibani maram sina kari maram digi asiguma asoiba thawong se sathakibano masida scenery officer singdu kana no Airtel gi mathakta lengakna action lakhudebagi maram karino loinana Airtel bu matam pumgi oina Manipur gi thingluidebagi maram karino haib wang singsi gi pakhum piraknaba khangan kheri atopa pawmana gun house amasum police ki army digi lakhiba nomai sing athubada faganaba DGP da khangan khre Manipur thokli buwa thogasigi manung Chusanpur leiba gun house amsu Manipur police ki tongan army singdagi lakhiba numai sing athuba matamda fagadabani haina Manipur lenga ki home department ki commissioner Tiranjana Manipur police ki DGP da sirol thadna khankhre Human Rights Commission ki chairperson Justice UB Sana Chusanpur Imphal East kaksinga mani Thawal district ki tongan relief camp amadi irang son kraba mafam sina sakhiba yengsin khongsat aduga mari leinana pikhalakhiba recommendation ga mari leinana Serol adu commissioner homna DGP da khan kibani loinana commission gi chairperson recommend tarokhiba atopa wafam singsu atopa matamna thabak to onthona ba mari leinaba department amadi district authority na hona gadabani hansu serol adu na makhatari Manipur Human Rights Commission MSRC gi chairperson gi khongsat asigi matungda commission asigi secretary Haubam Rositana Manipur gi chief secretary da thabas tirol amana hai Manipur Human Rights Commission gi chairperson UB Sana lusung commission asigi mute kangbo mana haukiba August kuntrada Chusanpur amasum Imphal East district ki tongan mafam singda hangliba relief camp amadi irang to ki mafam singda satunu yengsinki masigi matung September 5 ra kaksinga amasum Thawal district ki mafam singda sigengsinki khongsat adura kangpokpi dagi lanje naraktuna Chusanpur Salem Bank da leiba Don Bosco relief camp da lariba miyoi singunaki loinana Moria masum Chusanpur gi lanje laglaga akampat ki Ideal College ki relief camp da lariba miyoi singsu unaki tungna Thawal masum kaksingi tongan relief camp sing da lariba miyoi singsu unaki unabadu relief camp da lariba miyoi singa dugi punsi ming makoi phangpham tok pachinjak hidak langtha angang singna mai masing tamana singba hiram singna kupna yengsingki camp singa sida lariba miyoi singa su wari sanadun awat apa sing tanaki
ꯍꯧꯈꯤꯕ ꯃꯦꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯃꯩ ꯊꯥꯗꯣꯛꯈꯤꯕꯇ ꯅꯠꯇꯅ ꯃꯄꯨꯡ ꯐꯥꯅ ꯇꯦꯝꯈꯥꯏꯈ꯭ꯔꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯊꯦꯡꯒ꯭ꯔꯥ ꯂꯩꯔꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯨ ꯆꯤꯌꯔꯄꯔꯁꯟꯅ ꯌꯦꯡꯁꯤꯟꯈꯤ ꯂꯣꯏꯅꯅ ꯃꯐꯝꯁꯤꯡ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯑꯃꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯍꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯗ ꯈꯪꯍꯟꯈꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯆꯤꯌꯔꯄꯔꯁꯟꯅ ITLF ꯂꯤꯒꯦꯜ ꯁꯦꯜꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ NIT ꯔꯤꯝꯁ ꯖꯦꯅꯤꯝꯁꯅꯆꯤꯡꯕꯒꯤ ꯂꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯇꯦꯟꯇꯛꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ